Donor member Amadi Diamon TV Yengliba Amadi Wahong Radio Tariba Mayamga Khainaduna Sel gi TENGBANG THOKCHOM SANJEETA da KHUTSINNAKHRE Ikuidana bodybuilder Masanagi Indonesia da championship ama yaungnaba social media gi khutangda mateng hairakhibi THOKCHOM SANJEETA da Wahong Radio Amadi Diamon TV gi Managing Director James Haikruzamna Diamond Donors Amadi Diamond Family ga apunba matenga loinana THOKCHOM SANJEETA da face to face ki thoramda unaduna magi punsi wari amadi bodybuilder Masanagi awanungai wari sabagi thoram ama pangthokkibaga loinana lupa lising nipugi oiba sel gi tengbang khutsinaki thoram maduga mari leinana Wahong Radio amadi Diamond TV gi Managing Director su oidiba James Haikruzamna haikibada SANJEETA gi sanabagi khongchat asi toklagadra Wakiba Diamond Donors Amadi Channel Asi Yengbiba Tabiba Mayamga live program ama sinlaga ngamjaba mateng pangge khanduna pangthokibani Diamond Donors team ga loinana mateng panglakiba pumnamapu thagatpa phongdokpaga loinana amatta oina lepminaduna asumna angamba mateng pangnabagi hainabi si thadokumsi amadi mateng panglakiba khudingi awaba taraklabasu mateng pangduna lakli makha tanasu pangani haiki Nasi Diamond TV Wahong Radio na ako na face to face ki thorom haidana THOKCHOM SANJEETA ako gi ngasi gi matam kharagi mamangda ikoi dana haitare mahaki bodybuilder sanaba chatpagi damo mayam mateng pangbiyo na dhiras ki ma ki blog ta content amada ai uzabadagi magi du hauksi tawne na torokpa aduga hauksi tawne tobuda hauksi du kyam tarage kolage na ibani wari sane da mai pesa du hauksi du sumange na hairakpa adudagi ri sum nuai tadana lepak miyam no bodi mo dai mateng kya pange hang man aslamaga lising kun mukti mayam mateng kharka tek no musum hengkale sum lae na kya wali no lising matpum wali adurga face to face na khoida photorom am silasi haidana ko gi Diamond Donors Diamond Family aduga Wahong Radio tabiba mayam sakoi punjalakanda aduna face to face na thorom pangthok chare adugi matungda mateng pangbirakna tonga masing pasama sani chahum chum mateng pangbirakda haitare lupa lising yamdana haitare khojeli lising kun muksu wani gojor matungda ise kunjarani namaira fongi Padmasri aduga CRPF ki commandant aduga second in command ki CRPF ki khogi madam Nandini haitare ri masi sarojini rasang tem tomba mayam summa dagi ate mayam pangbirakna haitare ngasidi 40,000 yogzare aduna mai pakpasu oibiro aduga पैसादी मुझे तुम सूरनी हाई तारे निको yang wajare senpam je akoina lupali sing nifu ekoi gi mai kai gi pangjare hai tare aduga kari phawi samaina akoina sinjabase kari phawi sanda hakchangda kai tare hana aina chapanga moidra haibagi ninganaba ma leirambado habdi wakhan nungaitana ai sarda jo aina haijar kidana ko message sar ai chapangam dei man salaktre kaina haibado kaisu ninganaba tawgano khoi myam lari jine na sarna haibirapkodu dagi wakhan du khara sakthoga sarna igi smaina mateng pangbibaje adugi mating nungai amadi ai chatpa phangani haibasu ai ngonda phaujare aduga medal ama soidana lorokani haiba amaju ai asa amaju ujar soidana so lobiro soidana mai papiro adu lepak miyam na su haitare madugi punamak apabagi ai phabadu pijare mai papudu porakanda madugi paudu khoi taminarasi ko thank you so much